Kuki Terrorist singna drone Dagi bomb Thadaduna Mee Hatpa amadi IRB gi bunker mai thadoktuna Khutlai Pukhiba Asi Manipur Tangdu Leitaba Leire Haigadouribra haina JDU Manipur State Vice President Dr. Loken na phongdorakli konung mamangda leiba party asigi office da pangthokpa pawi mifam amada Loken na makhatana hai drone Dagi bomb Thadaduna micham hatkibagi thawong adu party asina hangchina lawbi Haujik chatharakliba maong aside leibak amana amada lan tarakpagi saktam da lakle Fibam asida laigakna chinda khaktamak nganglaga thabak amata tawbang ngamdana leiba ase khwaidagi laibak thibani atopa laibake khut yauna Manipur chatharakliba lan ase India gi mathakta landarakpani maramdi Manipur ase India gi state amade mase pomnamak kupna nainaduna irang asigi warishin athubada puraknaba state amadi center na chap chaba thabak paikhatfam thoi Haujik thokliba irang asigi matangda party ki oiba chap chaba firep amad launaba party asigi MP yauna central committee gi mifam ama hayang pangthokani Mifam adugi damak party asigi Manipur State Unit ki President Luchingba team amang ase Imphal thadokre meeting aduda haujik oiriba Manipur gi irang asigi matangda kumna khanaduna warishin ama laknaba honagani haina mahang makha chana phongdokhe Ain kaina sangai ba Kuki Terrorist se sina Manipur gi shanti thugaina ba Manipur gi kaung masen gi marakta hena chawo ongkhana ba thongna ba amasung asigumba thawdo kaya ama sahiba makhai subna chathare Sigi sahi ama makhai subna chathare ibase masi hangninge ba moini seasonary ba khulai apa ba makal gi sophisticated weapon sing makhoi ni seasonary ba khulai makhoi ni seasonary ba mayam sing ase yam expensive ba ngaktane even Ukraine na Russia ga plan tawna matamda moi mayam degi mating ni re ne lepa amana magi resource leiraktra dana khares moi karai degi funding no kana na piri no karai di nongoi maru no karai di nongoi no masi chu mai khoi gi security praja sing sida shanti hanjal e khoi yam normal la e du karai da madu la e ni lawduri bano